ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯁꯔꯀꯥꯔꯒꯤ ꯊꯣꯛꯂꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯗꯦꯠ 30 ꯐꯥꯎꯕ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯗꯅꯕꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯂꯛꯄꯁꯤꯗ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯇꯪ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯁꯔꯀꯥꯔꯅ ꯊꯣꯛꯂꯛꯏꯕ ꯑꯣꯔꯗꯔ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯇꯉꯥꯏ ꯐꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯅꯠꯇꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯩꯅꯣ ꯇꯧꯍꯧꯒꯗꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯁꯥꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯅꯥꯔꯛꯄ ꯌꯥꯎꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯏꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯁꯨ ꯍꯥꯟꯅꯗꯤ ꯗꯤꯇꯦꯟ ꯇꯧꯕ ꯃꯤꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ 188 ꯁꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯕꯥꯎꯟ ꯗꯥꯎꯟ ꯇꯧꯍꯟꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ASIꯒꯤ ꯔꯦꯡꯛ ꯑꯦꯟ ꯑꯕꯞꯇ ꯂꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ PR ꯆꯂꯥꯟ ꯀꯛꯄꯒꯤ ꯑꯣꯊꯣꯔꯤꯇꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯑꯁꯤ ꯃꯁꯤꯒꯤ ꯆꯂꯥꯟ ꯑꯁꯤꯗ ꯀꯛꯏꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯒꯤ ꯅꯦꯝ ꯑꯦꯟ ꯗꯦꯖꯤꯒꯅꯦꯁꯟ ꯌꯥꯎꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯌꯁ ꯔꯦꯠ ꯂꯩ ꯃꯥꯁꯛ ꯎꯞꯇꯕꯒꯤ ꯐꯥꯏꯟ ꯂꯨꯄꯥ 200 ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯗꯕꯒꯤ ꯂꯨꯄꯥ 200 ꯑꯗꯨꯒ ꯑꯇꯩ ꯒꯥꯏꯗꯂꯥꯏꯟꯁ ꯊꯨꯒꯥꯏꯕꯒꯤ ꯂꯨꯄꯥ 1,000 ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯅ ꯄꯨꯟꯁꯤꯟꯕ ꯇꯤꯟꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯔꯒꯁꯨ ꯃꯤ ꯃꯁꯤꯡ ꯍꯦꯟꯅ ꯑꯂꯥꯎ ꯇꯧꯔꯤꯕ ꯃꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯑꯗꯨ ꯍꯦꯟꯅ ꯄꯨꯜꯂꯝꯃꯒꯗꯤ ꯃꯗꯨꯗ ꯐꯥꯏꯟ 10,000 ꯍꯥꯏꯕꯅꯆꯤꯡꯕ ꯁꯔꯀꯥꯔꯅ ꯅꯍꯥꯟ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯕꯔꯗ ꯌꯥꯎꯈꯤꯕꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯇꯧꯖꯔꯅꯤ ꯍꯧꯖꯤꯛꯁꯨ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯃꯔꯝ ꯆꯥꯗꯅ ꯊꯣꯛꯄꯁꯤꯡꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯗꯤꯇꯦꯟ ꯇꯧꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯉꯒ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯧꯖꯅꯤꯡꯉꯤ